Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak pukning wakhagi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipur da ihan hanbo oina rehabilitation and child care center inkalakliba naha singita oiba experienced leraba doctors amadi clinical psychologists singna layengjari experts singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi mathau tarabadi nakanda pijariba contact number asida pau faubirau. Hima, Melekina, ito na, minyo dito na. Ito ba masakyan lang naman eh. Kaya nagyan ko na ako ba? Aikoy Orange Club ki haushi matawada, adugi ticket na wala sa pigil ay ni. Price po kanino? Ayun thori bagay sa, sisine, swift cars ni. Yan pa sa'yo eh. Ay gisu ticket therapy ang modo. Oh, yani eh. Ticket siya hamdres, lagi na ako khalo. Oh, tangke ha doon. 15 minute na eh, nawin thamba tayo magdadane. Nung tilgi na, puhum na nabala ako. Adong suya bitangin view. Survey na gano, may gitang tara mga adong di bumper house. Nawin thamba tayo da, kung ahum man na ba, mga buhay na lang. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak pukning wakhagi anaba leibra drug addiction amadi mental disorder treatment gidamak adom karigi wari Manipur da ihan hanbo oina rehabilitation and child care center inkalakliba naha singita oiba experienced leraba doctors amadi clinical psychologists singna layengjari experts singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare
Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida Pau Fabirao. Hema, Melekina, kayo na, minyo lang na. Ay, tawag. Ahanbada Pariba Pau. Poppy Pambi Thalaroi Haina Cycle Technopol Amasung Chandel de Laiba Tonga Khul Mari Funitwegi Chief Singna Sinister da Ai Bacharo Pisankray Tampaki Leka the Sudraki Mayokta Iho Sagat Pamatam Ore Hana Sinister and Brena from the Cray Sakang the bus Singna Kurai Telepatida Sakti Labor Bomb Ama Bokai Hankibadu Political Gikudong Jaba Low Nabahonabagi Mamitai Hana Chief Minister and Brena from the Cray BJP के अनोबा लेंगाक असिना नुमित चामदा पांगथोकदबा थबक सिंगी मनुंग चना PRNRD मिनिस्टर वाइखेम चाना चुरचानपुर डिस्ट्रिक्ट के हेंकोतगी टी बोलजांग अमदी उखा तंपाक्तगी गोथोल फावबदा सेमगलिबा लंबी यंगसिनख्रे Kurumjari, Mami TV Prime Time Manipuri News Bideng Tabiriba Singbu, LUXMI Taram Nokchari, Pausanung Pisari. Cycle Technopol Amasung Chandel the Laiba, Tongan Bakul Mari Funitwege, Chief Singna, Makoi Makoigi, Mafum Singda, Poppy Pambi Thalaroi Hana, Chief Minister da Ai Bacharo Pisankray, Tampaki Leka the So Draki Mayokta Iho Sagat Pamatam Oire, Drug Tingnabagi Iho Kuding Makta, Langana Chapchana Mating Pangane Hana, Chief Minister and Birena Fundo Cray. Cycle Assembly Constituency ki manung dalaiba Khul Singda Poppy Thabada Athingba Thambaga loinena Manipur Langana Sangsiliba Warren Drugs ki Khongjanga se Shogatkani Haibagi Aiba Chero Kusinabagi Thoram Ama ngasi Chief Minister Secretariata Pangtokhi Cycle Assembly Constituency ki MLA Kimnyo Haukip Yauna Pangtokiba Thoram aduda Assembly Constituency asigi manung dalaiba Khul Yangkhai ki Chief Singna Kudek piba Resolution Mari Yauba Cherol Ama Kuki NP Cycle Gamkai ki President Saimang Lufuna Chief Minister and Brenda Kusinake Thoram aduga mari lenena Chief Minister and Birena Hai ngasi Cycle Assembly Constituency manung dalaiba Khul Yangkhaida Makoi Makoigi Mafam Singda Poppy Thaba Thinglagani Haina Chongtorokba Sida Apenba Fawi Khul Sing asigi Chief na lengak da Pangthok Haningba Thabak Sing lengang na soidana Pangthok naba honagani Poppy Tharamba Farmer Sing Atay Mahi Marong Thana Baso Langang Nasingani, Jingi Furup Singna, Draki Mayokta, Lauriba Todang Asigum, Tampaki Miam Naso, Lekai the Draki Mayokta, Yo Sagatuna, Lambda Mashidagi, Draki Problem Ashi, Marufong Namutana Honaminase. Maraksida Langang Paikaliba, Warren Drosky Kongjangasi, Henamasak Tongna Junction Bakongjangasi, Henamapong Fana Chatabang Amnaba, Stadasigi Subdivision, Honfunipan Asida, in charge Amam Haptuna Tamkray, in charge Asina Mafam Adugi, MLA Singh, local leaders Singamadi, CSO Shingal Loinana Puna Tabak Paik. Naba Thorang Tauri, Masigi Matangda, Langana order Fawa Tokrabani Hana, Chief Minister and Birena Makataki. Kodakagi publical division Lepani na resolution lobby was Sigi don't pay up with me. Horticulture that the enhance Lepo, how keep honorable MLA Sosi Lani, honorable minister Azumaga Tanaraga, Torokanda, alternative crops. Fruits bearing or Hanan Puto. Madway Mazu Zilani to Gamanda Sinaga Mara, Sanity, Tanaraga, Masulade, Tanara Tabahon, Toxi. Lately, have you Amalo, Mina, June, July, Garingas, a top plant, Haber, Poaching, or Horticulture Department, Behold about. Economic cycles one is again. Tampaka, Ladybug, drug you are the drug about Ribalaka is in Lausing. Hobilo. Aigilakaida drug your wearway. Aigilakaida drug about a wearway. Habugi momentum like we 7 million a say, but the government sub Madu support. A good visa again.
ड्रग की बिजनेस असिदा सिक्योरिटी पर्सनल सिंह यावरपगी मतंगदा पाउमी सिंहना हंगबा वाहंगी पाकुमदा चीफ मिनिस्टर नमका ताना हाई ड्रग ललोनबदा चेनबा पुलिस पर्सनल सिंह कुदकदा थबक्तगी टर्मिनेट तगनी लोइनना मखोइगी मथक्ता अकनबा एक्शन लोगनी असिगुम्बा लिचत सिंह सिक्योरिटी पर्सनल सिंहदा लेहमदनबा सिक्योरिटी पर्सनल सिंहगी रिक्रूटमेंट तौब मतमदा मियोइ सिंह अदुगी क्रिमिनल एंटीसीडेंट निंगथीजना यंगशिनबा चंगी असिगुम्बा खोंगथांग सिंह अशी पाइखलबदी सिक्योरिटी पर्सनल सिंहना एंटी सोशल ओइबा थबक्ता चेनबा असि ngathokpa ngamgani haina chief minister n brena makatana phongtokhi During the time of recruitment, I repeatedly spoken that during the time of recruitment, we have to be very careful. We have to see the antecedent of the very particular person who is going to be appointed mainly in the government uniform forces. But we did not examine properly the earlier. When terminated, we were involved. Terminate togani jail sangani jail ibagi di mayam na hangi ra pai NDPS ki anti narcotic ek ki makhada nan kanungi Myanmar masama bail firam bodo koi ek din farga khawum thamre extendable up to 2 years. ngasigi thoram aduda cycle assembly constituency gi manungda leiba khulyankhai gi chief singna khudek piduna chief minister da pisin kiba resolution mari khusinabatan natana memorandum ahum ama subisin ki khulyankhai gi chief sing aduna pisin kiba resolution sing adudi cycle asigi akoibada tariba khul singda popi थाबा थिंगबा लेंगांगना पाइखलिबा वार ऑन ड्रग्स कैंपेन अशी मपुंग फाना सौगतबा पोपी थारंबा फार्मर सिंगदा लेंगांगना हिंगनबा अतोपा लंबी अमा पीबा अमदी चिफ सिंगना लौरिबा वारेप असिगी वांगमदा कनागुम्बना थबक तौरबदी मसा मसाना रिक्स लौजबा हाइबना चिंगबा असिनी अमरोमदा ngasi numidang wairam chief minister gi bangloda pangtokpa paumi singa unaba amada Chandel district ki manung chana leiba khul kunthra ni thoi gi chief amasung Tengnopal district ki machi amasung Tengnopal block ki chief singna Manipur gi chief minister n birena sangse lagliba waron drugs ki khongjangda mapung fana sogat kani haibagi thazaba piki Manipur lenga ki horticulture and soil department ke minister letpau haukip yauna pangtokiba paumi singa unaba duda chief minister n birena hai Chandel amasung Tengnopal gi miyamna popi thaba amasung atei drug mari leinaba thabak singda athingba thamlagani haina lauthorok ashina Manipur gi border area da leiriba mafam sing ayambana konsule lamdam asida atei drug sing matau karamna pusillagli bano haibado khangdoknaba amasung Madubu Tingnaba, Myanmar ga tainaba border area singda drone season aduna survey hauragani. Myanmar ga tainaba ngamkai paringda 9 kilometer chamarom fencing tawbagi ayaba leire. Border area da anoba police station taramari amagasu hangdongnaba madugi mafamna chingba singsu hangdoklaga leire. Atubada official oina khanaba hauragani loinana Moreda special commando gi team singsu thazin bahokre. Chingi manung hanjuna leiriba mafam singda lenganglon gi chap chaba thabak thoram yauhallabadi miyamna aranba pambai season aduna senda lambida khong thangziliba shi maipangna mutarpa ngamgani lengang asina ahan bagi numit chamani gi paikhatlagani haina lauktokiba thabak thoram singi mahi atubada chingi manung hanjuna leiba miyamda soidana yauhallagani hanaso chief minister n brena makatana phongdokhi Prajashi Baswina Kungdang Sinda area Mama far flung areas the Yoholagadi city problems at Hoeb. School like Tambina Budu the Angang Sinisa Sindu, government school the free the light and Mungamagadi. Karigi, private school the Tamnabagi, Pashatana Wakalakadu. Hataba means Tonabagi. Saint Chana Bagi Potu Legadi, Ha Dusan reserve Tisin Saga Harakani. Saint Chana with the Mutani, Torpatavan. City factors is why Lale. I'm Chumboapun. I think as I complain, a high keep a potu. Yes. Politically, we sometimes afaba tawning aso phatana ba compel tawbe situation both lepe kanin kada budi ade praja singuli kai bigani adugi leiriba mayam amma ekoi understand tawe I really appreciate Sakhang daba singna Krai Delipati da bom ama pokai hankiba do kanagumba kharana political gi khudong chabal longnaba khonabagi mami tai hena chief minister n brena phongdokre wafam ase ngasi chief minister gi secretary da pangthokiba waron drugs ti thoram amaga mari lenana phongdokibani paumi singna hangba wang amagi paukum piraduna chief minister n brena hai ngarang Krai Delipati da pokai kiba bom ado political gi khudong chabal longnaba kanagumba kharana atamnana chatharabra haibagi singnaba lei mafam aduda mamangda chainaba amadi unkhatnaba amata leiba nate garang pokhariba bom adu sakti yamna leiba bom sunate splinter yawba bom sunate makol kak hoba sakti di thoina leitaba bom ni kanagumba kharana political gi khudong chaba lauduna dharma gi mingda wathok oinaba chathaba soidana oigani thodok asida chenari ba sing fanaba lengang na kanna honari haina so chief minister na makata ki
taking blast near the temple, then it can create some atmosphere of this like this, religious matter. So I think they will not succeed. Government will definitely book them, will arrest them, and we are tracking them down now. We have some clue also. Marak sida ngarang sakangdaba shingna bom ama pokai handuna myoi ama sokan kiba adu yaningdaba phongdoktuna ngasi kurai telipati da wakan mi fampham kre kurai telipati da leiba non local singna pauna ama song thangal kaitel da famba dukan sing su thong londuna thodok adu bu yaningdaba phongdokre wakan mi fam adu da saruk yakiba Baisha Youth Club ki General Secretary Sitaram Saguna hai telipati manung da bom pokai bagi thodok asing ngarang giduna ahan banate mamang da su kayarak hanna thokre adubu kanana kari gidamak telipati gi area da bom pokai halibano hai bagi langla langjildi hojik fawba khangba ngamdri thodok asigi matang da thigat pinaba kayarak hanna lengak da haikrabasu hojik fawba lengang na tumina leishilaga leiri bom pokai lambagi thawong asi maranai nungaina daba leibagi mong demande maramaduna athubada lengang na thigat piu haina Sitaram Saguna appeal tawragli Masi bom blast khoi teli manungda yam toy na thokre kari maram gino kari gidam to kanana tawri bano sida politics sangra khoi se bhap men sum ta de sarkar da kayarak appeal tawi sarkar na su hoi haira ga yang su kana to bano khot bano hek haiga amuk tumi leisangabi adi khoi se yam na charang na yam na pakhat pa mat hoi kari gino hanjan na si thoi se masi sarkar da yam na kanna ai request tawninge masi yamna athuba matamda masi thigat piu adu khoi teli mayam gi thauna pibiu kari maram gino hanjan na somana bom pokhari se Panba yabadi ngarangi bom pokai ba aduna Subhas Prasad chahi kuntaret apokba Nandakishore kauba ama sokhan badan natana mafam aduda khamlamba tata joda ama shong altokar ama shong thodok thokfam da leiba yum kharagi thongnaw na chingbaso akaya toy thoki thodok thokfam da wangkai SG MLA TS Arun Kumar Hanagi MLA O Henry ama song wairabot laktuna yengsanki ADGP LO Clay Kongsai ama song atay senior police officer singsu laktuna mafam adudu report ningthina loki bom pokai fam da forensic science ki team ama so laktuna yengsanki hojik fawbagi oina bom adu kanana kari gidama pokai halimli bano haiba khangba ngamdri bakatana thijinbagi thabak chathanaba case ama lokhatkre hairi ngarangi thodok thofam da lakiba MLA TS Arun Kumar hai miyam marakta bom pokai hanbagi thabak ase pangdabagi thabakni masina chamna hingjariba miyamda aki tuzungba pokhale maram aduna matungda sigumba thodok ase amuk hanna thokan biganu haina MLA na appeal tawki Police jauh cekot tu orang sebab tu pada bom lagi rambut kolam macam pokai ni. Police di duty untuk orang sebab. Mana akan disturb tu bikin orang. Mana bom ni ada disturb tu, hena jauh bom ni. Police itu nulis saya lang leh, nulis kisah orang dalam. Manipur macam ni. Saya sini yang kaya hilang mana, ning tu kaki mai batam degi lera mana. Lagi lo kau je. Jakro ayo cakap lagi kau. Jakro ayo cakap lagi kau. Bom saya, telipati tu nanti. Atai jaga tu macam pokai. Atai pokai bah, kau je pokai bah kini. Aduh saya yang sana sebab. Mana undang ni bah pokai je. Aduh itu saya sana deh. Saya yang sana sebab. Kami tunggu lah. Paisa, only money. Kau macam beramar ke, bom mana thamjil lama ke, sulit je tu. Musim orang angin suap nak kau tahu sih. Mungai je tu hai tar. Kian tu semua tahu sih. Kalau hendak kita tu han bui tu, tu nak lagi bah. Mereka itu lagi macam siam hai mungai je tu bah. Mungai tu. Jadi mungai tu lagi mungai na tu lagi bah tu. Anyway, aku mungai sendiri. Pasal wahai tahan saja. Polis sendiri tu wahai tahan saja. Tu muka apa? Fok tu nak bah kau kaya perkosam tahu sih kan tu. Sikum bah accident kau yari kaya. Tobi kan wahai na kau appeal tahu saja macam dah. Macam ini condemn tahu sikum bah public place ta. Dusu license ni memang dah. Bom pokai hendak mias open langan bersih. Tasengna as a mioi bamoi na. MLA tu dah iwan tu mioi bamoi na condemn tahu. Mana masih matung thok tu na bah. Lagi site ke appeal tahu saja macam. आप बताइए अपन फट गया तो ये सब चले जाएंगे ना सब हटा देगा लेकिन बहुत चूक हो रहा है हम लोग के साथ फट गया तो क्या होगा
진짜 기당 가져라 나와 가오노 위험 좀 떠오노 떠오노 까 세란 좀 떠오노 BJP के अनौब लेंगाक असिना नुमित चामनिगी मनुंगदा पांगथोकदबा थबक थौरमसिंगी मनुंगचना PMGSY की मखादा पाइखलिबा चुराचानपुर डिस्ट्रिक्ट की हैंगकोटगी टी बोलजांग अमदी उखा तंपाक्तगी गोथोल फाउबदा सेमगलिबा लंबिगी फिबम माहुद अमसुंग RDN PR गी मिनिस्टर वाई खेमचाना हकथिंगना सतुना येंगसिनख्रे येंगसिन खोंगचरदुगा मरी लेनना मिनिस्टर वाई खेमचाना हाई हैंगकोटगी टी बोलजांग अमदी उखा तंपाक्तगी गोथोल योबगी लंबी असे सेमजिनबा लोइसिलकले हाइबगी रिपोर्ट अमा लाकपदगी हारिबा लंबी असेगी फिबम येंगसिनबने हारिबा प्रोजेक्ट अशी PMGSY की मखादा लेंगांगना नुमित चामनिगी प्रोग्राम दा हापने लंबी अनि असी कंप्लीट ओइरे हाइना लोबो यारे अदुबो रिपेयरिंग अमदी लोइसिनगदबा वारहोबा मफम सिंग नोंजुथा हेक लोइबगा लोइसिनबा मरी लेनबा ऑथोरिटी सिंगदा पाउताक पिरगनी लंबी थोंग हाइबसे मियोइबगी चाखत खोंगजेलदा ख्वाइदगी मरु ओइबा मचाक अमदी हाइना महांगना फोंदोखी आरडी पारकपदगी इहान हनबा लंबी येंगबा चटपने हाय तारे गसीसे सो लोइनना 100 days के ऑनरेबल चीफ मिनिस्टर श्री एन बीरेन सिंह लुसिंग सरकार सिगी 100 days दा कोइना लोइसन मे आबा थौक सिंगदु सिसु अमनी हैना लाकपनी लो मसिद मे आखरा दि सिंग इसी दि रेनी सीजन हेक लाकपदा थबक सुजन बदा क्वालिटी खतंग वाट पकट थेंगना बदु कोइ इंजीनियर सिंग सु दुगा कोइ ठिकादार सु हेक नो हांग पक सेमजल लगे हाय लंबी सी ख्वाइदगी ह्यूमन सोसाइटी की ख्वाइ इंपोर्टेंट ओइबा पोर्ट्स ओइबनिना मसी कोइ लोइनमक दायित्व लौमिनरगा इंजीनियर सिंगसु आईआईसी लौजगे दुगा ठिकादारसु पुन्ना फजना मेंटेन तौसी ngasi khongchara du da churachanpur SC के MLA LM Khote Hanglep SC के MLA Lejamang Haukip Saikot SC के MLA Paulenlang Haukip Thalon SC के MLA Bungjagin Balti so sargaki Malam Pumbada Thangnariba COVID-19 की लाइट चदसदगी ngakthongnaba atamba section tarang khara ngana chatpinaba Mami TV gi maiki digi nexingzari madudi yumdagi hek chatokpaga face mask upiyu miamaga gi marakta futaro kerapa thambiyu mai mi khusatoina hamdokpiyu amadi COVID vaccine kapa yarabasing sungsoi soidana COVID vaccine kaptokduna लाइट चदसदगी kanaba myampuna honaminasi Ngarang nahandagi leptana churakpa nongna maram oiraga Manipur ki turel ayambagi imai wangkhalamlabaso haujikti tapna handharakli adum oinama Water Resources Department na ising ichawgi section tharang lokatpa oina control room hangdokre Mami TV na flood control room gi official singdagi loba pau amana hai ngasi nimidang wairam pung tarukta Water Resource Department na loba report amagi matung ina Imphal turel gi imai ase 786.125 mm ni Nabu turel gi imai na 781.825 mm ni Lilong Turelgi Imaina 779.800 mm, Tobal Turelgi Imaina 773.900 mm amasong Nambol Turelgi Imaina 773.150 mm ni Changda lady. Haujik Oriba Turelgi Imai ase Thoidokna kiningai oiba level adu oidri. Danger level ki thagasi 795.900 mm ni aduga flood level na 796.900 ngapigani 776.900 mm ni haina official aduna makhataraki Marak sida Water Resources Department ke official gi Mikuf Nahum Singh na lehen kre ising ichaw ka mari lenana emergency lakpada kanagumba amana hektamak phone number 0385 2451550 natro Ngarang numidang Kurai Telepati da sakhang dabas singna bom ama pokai handuna mioi ama sokhan kiba thodok adugi matangda Manipur Police na langla langjol thiba amade section tharang lokhatbagi thabak chathaba hokre Section tharang lokhatbagi saruk ama oina Imphal West Commando na Kalivari Jalan Provision Mamang Thangkal Bazar lambi MG Avenue Major Khul lambi amade Sani Mandir gi akoiba mafam singda pak sanathi humbagi thabak zatakre numidungba matung pung ahumga minute nimfu chatba matamdagi hauraga Pung mariga minute kun adwai fawba sathakiba operation aduda charangna mioi chamaga mari futara round of tawduna masa masagi saktak che puthok hanbaga loinana verification sathaki adumakpo thoidokpa mi phami pundi yaukide hairi All Manipur Lamjingba Investor Association haiba loop ama thoglaktuna investor singda chamamnaba pokhalliba sei yamna laibak thibani haina All Manipur Lamjingba Investor Group ki president Nongthombam Navakantana Paumi Singda phongtokre
Manipur Press Club da pangthukiba paugi mifam amada nongthongbam nabakantana hai association asigi president ni haiba M Ravindro ga phaminanaba kyarak hana hairabasu oithokpa leitri ngarang so association asigi miyoi singna investors singdagi document kya lakhatkre haibagi pau tare lamjing bagi chairman Jackie ga yana se pinaduna lupa crore chani ga yankai humdoi romgi lantum leire haina Ravindro na lauri basi investors singda karamba mawangda pigadauri asigumba kya se phaminaduna kari kari tawba yabagi khanasi hairabasu mahak masa tholak tabana investors singda awaba ohele maramaduna athuba matamda association asiki president M Ravindrona Jackie amadi lamjing bagi luchingba sing yawba mifam ama sinbiyu masina trabadi investors sing tumina leithokloi hainaso all Manipur lamjing ba investor group ki president nongthongbam nabakantana makhatana phongtokhi Sri Ravindrona athuba matamda hariba mifam Jackie amasung magi board of directors sing ase yawba mifam sinbidrigadi aikoi yamna tienba matam kharagi manungdagi adugumba Jackie ga yana se pairiba asset 253 gi asset leire lauriba adugumba Sri Mutum Ravindro gi mathakta aikoi investor miyamna aikoi gi paisa piro nang Jackie dagi laurabanina Jackie da paira kansida Jackie dagi laura kansida aikoi gi suna paisa se pithokani haibagi mongonda wakal lordu leirabadina aikoi tuan tuan ba action amasung tuan tuan ba aikoi matam matam dagi investor singna lepakpa ware ki matungina mahaki mathaktasu aikoi kongjang sangsinanaba sem saba haujare Rajya Sabha gi member Ningthau Sana Jawbalik Semba yauna Kwatha Khungi Nongpok Ningthau amadi Nongpok Panthoibi haraubagi thoram ngasidagi hokre ngasidagi hoduna numit mangani chopna sathagadaba haraubagi thoram aduda lamlai STG MLA KS Ibom Sasu Saryaki lai harauba siga mari lenana Kwatha Khungi secretary Sanjoyna hai Ningthau Sana Jawbalik Semba amadi MLA Ibom Chanina Nongpok Ningthau amadi Nongpok Panthoibi harau sakshel tamba shida ngasi lakpiduna sarugya bibasi apenba fawi lai harauba sida changba electric toilet block ising medical amadi khunja singda cheng yauna mathau taba polam sing Kunsuba Assam Rifles na mateng pangbibagi dama Kunsuba Assam Rifles puthagatki handakta social media da thagalakpa kun asigi kunja amana Kwatha lai harauba asi Tamil Sangam khaktana mateng pangtuna lai haiba wafam adu soikibani harauba asida moreda leiriba maitei ichilinau singna chauna mateng pangtuna lakli chief minister ki mideng makada harauba asida chauna mateng pangbirakpagi damaksu thagatpa phongdukhi loinana lai harauba asida lining thausana mahi puya santokluf LSPSL Morena Lauriba Thodang Asisu Thaganingai ni haina mahangna makhataki Manipurda film puthokliba amasung atei leiriba artist sing ayambana sel gi damak thorakiba nate lamdam asigi ina kullaba art and culture bu malemgi kachin koya yongna khanganaba angamba thodang loba kaya masu yauri haina wabagai assembly constituency gi MLA Dr Usam Devena phongdorakli Wafam asi ngasi Manipur State Film Development Society ki auditorium da nongin film production na puthokpa haidasu khange haina mingthonba film asi release tawbaga mari lenena pangthokpa thoram amada MLA Devena phongdokibani Social Welfare Minister Haikam Dingona yauna pangthokiba thoram aduda MLA Devena hai Manipur da film puthokliba amasung artist singa se thoidok hendongna shell ka hena pairaga lam asida khongdarakpa nate Malemda hauzik taunariba mong matau kaya ashida aikoi su tung indaba yade haibagi wakalon aduda sangshin bangaktani missing yamdaba amasung film gi market yamna pikpa status da artist amasung film puthokliba singna apaba pausal piba film sing puthoktuna kunai asibu kharadang oirabasu samdoknabagi pandamda khong thangjiliba shi thakataba ngamde lamdam asigi naha singi thaksi khashi amasung hauna launched hena fogatnabagi matangda film puthokliba singna khuthabiyo Atopa lamgi mong matau aikoina hauzik tambagi matam natri hainasu MLA Devena makatana phongdokhi Ado ko Manipur to jebo film ku bi ba art ka jili ba film puthoi mo isnu film hero isnu heroine isnu ado to lord ba akoi ni lord ba akoi ka hata ero singse artist singse ko ado ki mati wai sida koi film da na ngau la कोई फिल्म ना मुद्दे दिए तू तो दिए कोई सोच सोच बोले यूं ना लगा दे यूं सा हापी दे भी बड़ा म्याओ फिल्म जिसे पामो गांव से लेकिन फिल्म में बड़ी सटी अदमी यूं दे लगा दे वाचा Urea hargi matang da ngasi Kakching Farmers Welfare Association sinduna Kakching Sesa Holda wakan mifam ama pangtokre
Ngasigi wakan mifam aduda sarya kiba Lomi Singna lengang na urea yon bigano Lomi Singda urea har marang kaina fangan biyo urea gi damak ahing yarek pangamloi matam chupada urea fangan biyo dukanda urea fangalu haibana chingba placard kya sazinaki wakan mifam aduga mari lenena Kakching Farmers Welfare Association gi president Nongmaitem Sanatombana hai Lomi Singna lenga ki maike degi har longnaba ahing yarek tuna honar basu darkar oiba har fanglaktabana koi chen duna har beg amada lupa listing amaga chamanga fawba piduna har lady masina maram oiraga Lomi Singda achoba awaba ama mayongnari maram aduna lengang na har yonba tokpi duna dukanda har marang kaina fangan biyo loinana Lomi Singna puthok chaba pothok sing lengang na leibi duna Lomi Singi awaba ko khan biyo haina Nongmaitem Sanatombana lenga gi pungning singsinki अखोइना गवर्नमेंट की साइड की हार लौनबो होनबदा हिंग कांग मरकता नुथिन सारब नुसादा अखोइना क्यू दा सांगना लेपगसु दरकार ओइबा हार फंगतबा हार बेग अमगी दमकता अखोइना क्यू लेपतन होनबा दरकार ओइबदि हार दु फंगदबनिना लोकल दगी कदाई कदाई दगिनो अखोइना चेलगा लिसिंग अमा चंगा वंगबैदा अखोइ हार लै मसी तसेंग लौमी अखोइददि अदुकी मतिक वारे मरम मदुना गवर्नमेंट ने येलिबा हारसी तो बिरो अदुगा अखोइगे कप्चिंगी अखोइबदा हार योनदरिबा दुकानसिंगदा हार मरांग काइना फंगनबिदुना लौमी प्रजा अखोइगे अवाबसे कोन बियो हाइबा मिलसे गवर्नमेंट के साइड ता तमजरी Kakching District के मनुंग चनलेबा सुगनु एसके Kakching Kunau Tingnam Community Hall da 1-day Farmers Field Day come pure on cultivation of high value vegetable crops haiba thoram ama pangthokre Central Agricultural University Kau Imphal gi Directorate of Research amadi Bharatiya Kisan Sangha Manipur Pran anina puna sinduna pangthokpa thoram aduga mari lenina Kau Imphal gi Director of Research Dr. S. Pashantana hai India gi Prime Minister Narendra Modi na India gi Lomi Singh double income ohengadabani haibagi pandam adu lamdam asidasu phangnaba low pari tarada self help group tarana ningthamgi pothok sing marang kaina puthok handuna senmilon gi fibam phagatna naba thorang ase paikhatpani Lomi Singh na shu hangduna leiriba labuk singda thawa yauna pothok puthokduna wata padaba lamdam ama ohenaba honaminarasi haina su mahana makha taki कोई भारतीय किसान संघ मणिपुर प्राण के कुसम नरकांदा कोई मणिपुर दा हांगदुन लैबा कोई फौ थांगदुन दा हांगदुन लैबा लबुक मयाम जे कोइना मसी मेंशन होनाबदा कोई फार्मर की इनकम हेंगना होनाबदा कोइना लौ परी तरादा कोइना निंगथम दागी मरु मरांग हाइदे कोई केनो जे कोई खोंगद्रुम माइरेन द्रबुजा सेबोट सिना चिंग बजे कोई सेल ग्रुप तरा लैमा सेल ग्रुप आइना कोई कक्चिंग खुनौदा लैबजी तरा जिदा कोई खेरो अममदा कोई की लौपरी अमम की चांगदा लौपरी तरा जी कोई हारिबा प्रोग्राम से पैखा Thoram aduda Kau Imphal gi Director Research Dr. S. Bashanta, Deputy Director Dr. T.S. Robindro, Bharatiya Kisan Sangha Manipur Pran ki President and Indubushan Secretary Tidara, Kakching Kunau Municipal Council gi Ward number 5 ki Councillor K.H. Babu na maru oiba myoy singwena shagyaki. Thoram aduga mari lenena ningtham gi pothok singi stall tara yauna puna stall tara nithoi hangdoki. Stall sing aduda tongan ba self help group tara gi Lomi Singna puthokpa mana masing puthokpagi athoi ahen tanabagi thoram amasu pangdoki. Athoi ahen tanaba aduda laima self help group Kakching Kunau na ahanba mana fangduna lupa listing ahum yauna certificate amade kusumlai self help group Kakching Kunau na anisuba mana fangduna shell oina lupa listing ani yauna certificate piduna Lomi Singbu pungning thawatki makha tana Kau Imphal gi Director of Research Dr. S. Bashantana luchingduna Kakching Kunau gi self help group singna thariba khongdrom mairel tarvus thabi sebot karot akhabina chingbana mana masing kya so labukta kumduna yengsinki National Legal Services Authority ki mideng makhada Manipur State Legal Services Authority Malsa amadi District Legal Service Authority Bisnupur na sinduna ngasi Bisnupur Court Complex ta Bisnupur District ki oina National Lok Adalat pangthokre National Lok Adalat aduda bench number 1 da District and Session Judge su oiriba DLS agi Chairman W Tonen Maitei amadi Advocate Y Ramananda amashong L Jayala Devi Advocate anina member oike Bench number 2 dana Chief Judicial Magistrate cum Civil Judge Senior Division Bisnupur Monalisa Maibam na Chairman amasung Advocate T.S. Hamchandra Maitei Advocate amade W Advocate Mandakini na member oiduna Bench ani thongna khaidokduna National Lok Adalat adu pangthoki ngasi chathakiba National Lok Adalat aduda tongan ba case marifutara humdoi gi manungda case marifutare dispose tawduna puna lupa lakh 9 humdoi lising
64,713 gi senfam khongatki. Manipur da yellow ngai dagi ngangna duna laglabasu tapna mangtharaklaba mamalon sing kannabagi pandamda nomagi oiba consultation meet ama gari da leiba Manipur International University gi conference hall da pangtokre. Thoram adu Directorate of Regional Indian Language and Research Manipur International University amasong Manipur State Commission for the Scheduled Tribes na sinduna knowing mother tongue from indigenous perspective haiba hiramda pangtokibani. Thoram adu ga mari lenana Directorate of Regional Indian Languages and Research Manipur International University gi Dean and Professor Dr. Thokchom Chandramani na hai United Nations lisingani kunithoi dagi lisingani kunthranithoi fawba jahi tarasumna malemda leinariba mangtharaklaba mamalon sing kanaba sangshiliba khongthang ashiga mari Lenana, Thoram Asi Pangtokpani, Lenana Manipura Maru Oina, Miam Nangang Riba, Manipuri Lon Haina Kangnariba, Maite Lon Asisu, Endangered Oiba Lon Singi Manung Chalaptuna, Mangtharakpa Shitagi Matau Karamna Kangadagi Haibagi Pandamda, Thoram Asi Pangtokpani Haina Mang Makataki. Barat ngangnariba lon chamaga maudra nipan se mangtharak lon oire habisigi manungda awang nupu lon chama kun se mangtharak le sigi manungda Manipur da paktang ngangnariba tarau aimol se extinct oire haidana 2009 gi UNESCO online last report ta palamme adidagi laibak phawdagi convener ama oina Bharat Sarkar gi oina changambado ngasidi kogi Director of Regional Indian Language gi makhada hariba pikpa mangtharak even Manipuri sibawda use in public domain da Manipuri lon se endangered oire vulnerable oire aduna asigumba launching as international decades of indigenous language mari lenana hariba program asi ahan boina awang nungpokta akoi pangthokpani. Thoram aduda Manipur International University ki Vice Chancellor Dr. Hari Kumar Palathatka, Manipur State Commission for Scheduled Tribes ki Chairperson Dr. Taraman Chinna Chingba Khang Hais Kyana Saryaki. Home Films Manipur gi banner makhada putokadaba aikoi gi Imphal haina mingthonba Manipuri feature film ama ngasi Palace Compound Imphal da leiba Ibuyaima Sumang Lila Sanglenda yaifatoni thoram pangtokre. Thoram aduda Danamanjuri University gi Vice Chancellor Professor N. Ras Mohana thoiba mitung Joint Secretary Aribam Sivada Sarmana Thoramapu Special Contractor Chirom Ibuyaima amadi Sangit Natak Academy Awardee Sograkpam Hemantana Special Guesting oina sargaki. Thoram aduga mari lenana wangang loi singna Pongdok Nakibada, Manipur Film Chaukanaba Honabada Film Producer ki Thodang Yamna Chawi, Maramaduna Producer Marangkaina Thoganing Bagi Apamba Fongtonaki. Chirom Ongbi, Manarama Devina Putogliba Film Asegi Story, Screenplay na Ranjit Ningthozani, Aduga Director Khoibam Homesorini. Film Asegi Cinematography na BB Surzit, Choreographer na Satarjit Thiam Amadi, Music Director na Jiten Kumar Nawrimni. Film Asida Gokul Ithoi, Sunil Maiboy, Idau, Joy Vidya, Hemanta, Sangitana Chingbana Mamiro Sing Oina Saryari. Ngasi Manipur gi mafam kayada pangthoknabagum Jiribam District ki oina su kadam talada leiba Zuri College ta prior preparation for International Yoga Day ga mari lenana lecture program on yoga haiba thoram ama pangthokre. NSS Unit Juri College na sinduna pangthokpa thoram aduga mari lenana retired inspector of school Jiribam CS Sunamani na hai yoga haiba si mioi bada yamna kana papiba haksang sajal amane aikoina seli chariba pizol di molabasu subayai adubo hakchang di yoga natana atopa upai amatana sudokpa yade haina phongdokiba ga loinana yoga gi position kya so mari chumna kangan ki thoram aduda Juri College ki principal Dr. TS Randoni International and Internal Quality Assurance Cell Juri College ki coordinator Dr. MD Samsur Zaman amadi retired Inspector of School Jiribam CS Sunamanina Chief Guest President Amadi Guest of Honor Oina Sargyaki. Indiana Ningkha Tamba Chai Humfutara Manga Surakbagi Azatika Amrin Mohasab Kamari Lenena Kunsuba Assam Rifles ki Technopol Battalion Sinduna Kongzom War Memorial Complex ta pipe band ki display among as Pangtokre Thoram ki Sarugama Oina Technopol Battalion Personal Singna Mafam Adugi Miam Sing Yauna Kongzom ki Kepa Singda Leiba Pongna Brazawashi ki Kubamda Band Kongduna Salami Pikibaga Loinena Heka Lekat Tamduna Ikai Kumnabu Utki Tungda Kongzom War Memorial Complex ta School Excursion ga Mari Lenena Lakba Mahiroi Mashung Lam Koiba Oina Lakiba Miyam da Technopol Battalion ki personal singna atum ahaw kaya kudotam ki. Indian Doctors for Peace and Development IDPD Manipur chapter na sinduna Doctors Crusade for Peace and Health in the Present Scenario haibat thimda nomagi oiba seminar ama porompata leiba Babina Diagnostic Center ki conference hall da pangtokre.
Indian Doctors for Peace and Development Manipur State ki President Dr. M. Nara, Lubasigi Secretary Dr. K.H. Manglem, Assistant Secretary Dr. M.D. Rakibudin Yauna, Tongan Bahiramda Masak Naiba Miyoi Kiana Saryakiba, Seminar Aduda International Physician for Prevention of Nuclear War, IPPNW ki Co-President Dr. Arun Mitra Nahai, Malem ki Tongan Balibak Kiana Lendi Kulai Leibada, Yam Leba Senfam, Tadok Libasi Yamna, Laibak Tibani, Lan Tonaba, Hibasina, Akpigani, Lan Tonaba, Hibasina, Micham Miambu, Awaba Pibata Natana, Lanzadraba Punsikia, so Mangali, Housing Maksu, Russia Amadi, Ukraine, Anigi Marakta, Akanban Lan Songnari, Lanasina Mioikiagi Punsi Mangan Kre, Kaisu Kangsa Riba, Angankiagi, Tengta Kol Yam the Puning, Nuxinungai way. Asigumba Kayashina Maram Oraga, Lan Tonaba Hibasi, Apabanati Hanasu, International Physician Front for Prevention of Nuclear War, Co-President Dr. Arun Mitrana Fondoki. Today's statement by Zelensky that he is ready to talk to Putin is good. We wish there is some agreement and the war stop. Otherwise, how the people are living? Over 5 million people have already, 50 lakh people already crossed the border and they are in Poland, Romania. It's so difficult to live in refugee camps. Privacy is gone. There is abuse of women and children, in particular in such camps. So senior citizens, they have to face the brunt. Indo-Myanmar Border Trade and Agri Policy in Nation Countries Haibahiramda Manipur Lengaki Directorate of Trade Commerce and Industry na sponsor Toba Khananabagi Thoram Amangasi Library and Information Center Kakchingi Auditorium da Pangtokre. Indo-Myanmar Border Traders Union Babuparana Sinduna Pangtokiba Thoram Aduda Kakching Municipal Council gi Caretaker Chairperson and Sanjit Kumarna Atuba Mitung Senior Citizen Forum gi President and Nimaina Thoram Mapu Kakching Bazaar Business Welfare Association gi President P. Chandrasekhar Indo-Myanmar Border Traders Union के President W. Nabasandra Amade, Exim Shell Commerce and Industries की OSD A. Sadanandana अखंडब मिथुंग सिंह ओइना सरयाके Kakching Kaithilda Dukan Famduna Lalon Itik Tauriba Kakching Bazaar Business Welfare Association Kakching ki Thomi Singh Amade Member Singh na Sarugyaduna Pangtokiba Thoram Adugi Technical Session da Indo-Myanmar Border Traders Union ki President W. Nabasandrana Resource Person oina Lalon Itik Tauriba Miyamna Tangai Fadana Tauda Yadraba Income Tax Thiba, Trade License Paiba, Mato Karamna License Logani Amade, Karamna Trade Taugadake Haibagi Matangda Wafong Kya Fongdoki. War on Drugs 2.0 Kongjanggi Saruk Ama Oina Ngarang Narcotics and Border Affairs Napki Police Team Amana, Nupi Anidagi Heroin number 4 KZ Amarom, Churachanpur Dagi Fagat Pangamle Hari. Heroin number 4 ga Kwanana Fagat Pangam Kraba Nupi Ani Adudi, Churachanpur gi Tuibong Kuldagi, Rose Gangte, Chahi Kunipan, Mapuroiba, Leki Draba, Kamlandin Gangte, Amade, Tuibongi Bengnom Kuldagi, Nemleilam Gaite, Elise, Lalam Mapuroiba, Jangmilen Guite Kawi, Hiramasigi Matangda, Police ki Pao Aman Hai, Napki Police Team Amana Ngarang Nungtil Ikang Kangau Daba, Mawangda Infal Churachanpur Lambi Paring the Leiba, Tuibongi, Jangnom Fai Kulda, Patrolling Amade, Frisking Checking Sataki, Narcotics Task Force ki Mideng Makada Satakiba Operation Atuda, Haribanupi Ani Asidagi, Soft Case Marifuda Haptuna Purakiba, Heroin number 4 case Yama Pagat Pangam Kibani, Makataba Investigation ki Damak, Na Police Station da case ama register Tokre Haina Pausta Makataragli. Chandel District Police na Sinduna Jafo Chandel de Leiba Maha Union Higher Secondary School da Student Police Cadet SPC ngarang dagi hodokre. School asigi Mahiroi Kuntra Nipana Sarugyaduna hodokiba thoram aduda Additional SP Chandel Loitongbom Sankarjit SDPO Chandel CL Thorating na Maha Union Higher Secondary School gi Principal Y Surendro Staff amadi ate miyoi kyana saryake. Aroy bada maroy bapa amuhana. Poppy Pambi Thalaroi Haina Cycle Changnopol amasung Chandel de Leiba tongan ba khul mari funithoi ge chep saina so minister da ai bacharo pisingkre tampaki laikai da sudra ki mayok ta ihau sagat pa matam oire haina so minister N Birena fongdokre. Sakang daba singna Kurai Telepati da Sakti Leiba bom ama bokai hankiba do political gi khudong chabal launa ba khonabagi mamitai haina so minister N Birena fongdokre.
BJP ki anoba lengak ashina numit chamada pangthokadaba thabaksingi manung chana PRNRD Minister Waikem Chana Churachandpur District ki Hangkot tagi Ti Boljang amadi Ukha Tampak tagi Gothol faubada semgaliba lambi yengsinkhre. Matang asida Mami TV Prime Time Manipuri News loishinjare bideng tabiriba singbu amuka na khurumjari. Hima, Valestina, kay dula mo nyo dula. Ay thaba masakin le ramane. Kay lagi ko dala ko ba. Ay ko yung Orange Club ki haushi mo to bata. Adu ki ticket na mo sa pigi la ini. Price ko kanino. Ay thori ba guys eh. Sisine, swift cars ne. Yan fazaye. Ay ki su ticket khara pira mo do. Oh, yani eh. Ticket siya ham guys, lagi na ako nang khalo. Oh, tang kaya dono. 15 ne bane, dawin thamba da mak da ne. Nung thil gi ne pu hum dang na bala ko. Ado madon su lagu tangin biyo. Sobi raganu, may gitang tara mga adon gi bumper house. Nawin pong batada kung ahum nang naba mga buhay na lang. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-87